ꯅꯥꯎꯕ ꯑꯩꯗꯤ ꯌꯥꯝ ꯇꯟꯗꯧꯔꯤꯗ ꯅꯨꯄꯥ ꯑꯃ ꯔꯥꯖꯦꯁ ꯍꯥꯏꯅ ꯑꯃ ꯌꯥꯎꯕꯗꯣ ꯃꯥꯗꯣ ꯌꯥꯝ ꯍꯩꯅꯗꯦ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯋꯤ ꯑꯩꯉꯣꯟꯗꯁꯨ ꯀꯔꯦꯝ ꯀꯊꯥꯏꯅꯗꯅ ꯑꯗꯨꯝ ꯇꯧꯋꯤ ꯌꯥꯝ ꯐꯨꯅꯤꯡꯉꯦ ꯃꯥꯁꯦ ꯑꯗꯨꯏ ꯅꯨꯄꯥꯗꯨꯒꯤ ꯋꯥꯕꯨ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩꯗꯤ ꯃꯋꯥ ꯁꯨꯡꯂꯧ ꯂꯧꯕꯤꯗꯦ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯒꯤ ꯍꯧꯗꯅ ꯑꯣꯖꯥꯅꯁꯨ ꯌꯥꯝ ꯐꯨꯔꯕꯅꯦ ꯌꯥꯝꯁꯨ ꯉꯥꯡꯉꯕꯅꯤ ꯃꯥꯗꯣ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯎꯁꯤꯠꯇꯦ ꯍꯥꯏꯅ ꯑꯗꯨꯅ ꯅꯪꯁꯨ ꯀꯩꯝ ꯈꯜꯂꯨꯅꯨ ꯃꯋꯥ ꯂꯧꯔꯨꯅꯨ ꯃꯥ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯑꯗꯣ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯉꯔꯥꯡ ꯑꯩ ꯁꯤꯃꯥ ꯑꯃ ꯌꯦꯡꯉꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯕꯤꯒꯦ ꯈꯪꯉꯕ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯕꯦꯠꯃꯦꯟꯒ ꯑꯗꯒꯤ ꯁꯨꯄꯔꯃꯦꯟꯒ ꯐꯨꯅꯕꯒꯤ ꯈꯪꯉꯕ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯑꯗꯨ ꯌꯦꯡꯉꯩꯗ ꯂꯥꯏꯔꯤꯛ ꯄꯥꯍꯧꯗꯗꯅ ꯑꯩꯈꯣꯏ ꯄꯥꯅ ꯆꯩꯕꯗ ꯈꯪꯉꯕ ꯉꯔꯥꯡꯗꯤ ꯕꯥ ꯑꯗꯨꯗꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕꯗꯨꯅꯤꯅꯦ ꯑꯩꯁꯨ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯁꯨꯄꯔ ꯍꯤꯔꯣ ꯁꯣꯏꯗꯅ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯂꯝ ꯍꯦꯟꯕ ꯃꯤ ꯊꯤꯔꯒ ꯐꯥꯔꯒ ꯐꯨꯗꯣꯏꯅꯤ ꯈꯪꯉꯕ ꯑꯗꯨꯒ ꯁꯤꯒꯤ ꯔꯥꯖꯦꯁꯁꯦ ꯃꯥꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯐꯨꯔꯅꯤ ꯑꯩꯅ ꯍꯌꯦꯡ ꯁꯨꯄꯔ ꯍꯤꯔꯣ ꯑꯣꯏꯕꯒ ꯑꯗꯨ ꯂꯥꯛꯑꯣ ꯆꯠꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯨꯄꯔ ꯍꯤꯔꯣꯁꯦ ꯀꯔꯝ ꯀꯥꯟꯗ ꯀꯃꯥꯏꯅ ꯑꯣꯟꯕ ꯌꯥꯗꯣꯏꯅꯣ ꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨ ꯅꯪ ꯈꯪꯕ꯭ꯔꯕ ꯁꯨꯄꯔ ꯍꯤꯔꯣꯁꯦ ꯑꯣꯟꯐꯝ ꯃꯐꯝꯒ ꯇꯣꯉꯥꯟꯅ ꯂꯩꯖꯥꯠꯂꯕ ꯀꯥꯏꯗꯩ ꯈꯪꯗꯣꯏꯅꯣꯗ ꯁꯤꯃꯥꯗ ꯀꯩꯗ ꯄꯪꯌꯦꯡ ꯌꯦꯡꯕꯩ ꯋꯥꯅꯤ ꯁꯨꯄꯔ ꯍꯤꯔꯣꯕꯨ ꯄꯪꯑꯣꯟꯗ ꯑꯣꯟꯕ ꯌꯥꯕꯩ ꯇꯥꯏꯞꯇ ꯑꯗꯨ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯣꯟꯐꯝꯁꯦ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯅꯦ ꯑꯣꯟꯒꯦ ꯍꯥꯏꯔꯁꯨ ꯃꯄꯥꯟ ꯂꯝꯗꯒꯨꯝꯕ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯍꯣꯏ ꯀꯥꯡꯗ꯭ꯔꯨꯝ ꯀꯔꯤ ꯋꯥꯔꯤ ꯁꯨꯄꯔ ꯍꯤꯔꯣ ꯀꯥꯏꯅ ꯃꯁꯛ ꯁꯛꯇꯥꯁꯤꯡꯁꯤꯒ ꯁꯨꯄꯔ ꯍꯤꯔꯣꯒꯤ ꯃꯪꯒꯁꯨ ꯃꯪꯉꯤꯅꯦ ꯆꯠꯂꯣ ꯑꯥꯗ ꯆꯦꯒꯥꯏ ꯆꯣꯡꯕꯤ ꯁꯥꯟꯅ ꯂꯩꯁꯨ ꯆꯠꯂꯣ ꯁꯨꯄꯔ ꯍꯤꯔꯣ ꯀꯥꯏ ꯀꯩꯅꯣ ꯔꯥꯖꯦꯁ ꯃꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯖꯔꯒ ꯅꯪ ꯌꯥꯎꯔꯤꯗꯨ ꯀꯩꯒꯤꯅꯣ ꯈꯪꯗꯅ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯕꯗꯣ ꯇꯧꯔꯛꯀꯅꯨꯅꯦ ꯍꯣꯏ ꯃꯤꯅ ꯉꯥꯡꯉꯒ ꯃꯆꯤꯟꯒꯁꯨ ꯈꯨꯝꯗꯅꯒꯁꯨ ꯇꯧꯋꯤꯅꯦ ꯀꯤꯗ ꯁꯥꯔꯅ ꯊꯥꯖꯤꯜꯂꯛꯇꯅ ꯃꯁꯤ ꯆꯠꯂꯣ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯗꯦ ꯍꯥꯏ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣꯅꯦꯍꯦ ꯃꯁꯤꯕꯣ ꯃꯆꯤ ꯈꯨꯗꯤꯡꯒꯤ ꯎꯪꯗꯅꯇ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯣ ꯂꯥꯎ ꯆꯥꯛ ꯏꯁꯤꯡꯁꯦ ꯁꯥꯔꯤꯉꯩꯗ ꯑꯝꯇ ꯆꯥꯊꯣꯛꯑꯁꯤ ꯂꯥꯎ ꯏꯃꯨꯡꯗ ꯂꯣꯏꯅ ꯊꯥꯡꯗꯣꯛꯑꯒ ꯂꯩꯔꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁ꯭ꯀꯨꯜ ꯆꯠꯀꯦ ꯑꯃꯨꯛ ꯍꯥꯏꯔꯅꯤ ꯂꯥꯎ ꯄꯨꯄꯨ ꯑꯩ ꯁ꯭ꯀꯨꯜꯒ ꯑꯝꯇ ꯆꯠꯅꯤꯡꯗ꯭ꯔꯦꯗ ꯃꯗꯨꯒꯤ ꯔꯥꯖꯦꯁ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯃꯥꯅ ꯈꯔ ꯆꯥꯎꯋꯦꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯗꯅ ꯑꯗꯨꯝ ꯇꯧꯕꯅꯤ ꯑꯩ ꯍꯦꯛ ꯎꯕ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯂꯛꯅꯗꯅ ꯑꯩꯉꯣꯟda ꯑꯗꯨꯝ ꯎꯁꯤꯠꯇꯦ ꯑꯩ ꯁ꯭ꯀꯨꯜꯒ ꯑꯝꯇ ꯆꯠꯅꯤꯡꯗ꯭ꯔꯦ ꯃꯥ ꯊꯦꯡꯅꯅꯤ ꯈꯟꯕꯗ 이헤헤헤 ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯅꯕ ꯁꯥꯎꯅꯕ ꯌꯥꯗꯦꯀꯣ ꯃꯈꯣꯏꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯗꯅ ꯇꯧꯔꯤꯕꯅꯤ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯗꯅ ꯈꯟꯅꯕ ꯁꯥꯎꯅꯕ ꯌꯥꯗꯦ ꯃꯈꯣꯏꯅ ꯍꯧꯔꯛꯑꯁꯨ ꯂꯩꯊꯣꯛꯑꯒ ꯂꯥꯛꯀꯗꯕꯅꯤ ꯃꯈꯣꯏꯒ ꯑꯣꯟꯁꯤꯜꯂꯨꯅꯨꯀꯣ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯁꯨꯁꯤꯗꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯔꯒ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯑꯐꯕ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯀꯣ ꯃꯈꯣꯏꯒꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤꯒ ꯑꯣꯟꯁꯤꯟꯅꯒꯗꯕ ꯅꯠꯇꯦꯅꯦ ꯃꯈꯣꯏꯅ ꯍꯦꯟꯖꯤꯜꯂꯛꯑꯒꯅ ꯄꯨꯄꯨ ꯋꯥꯔꯤ ꯁꯥꯒꯤꯁꯦ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯈꯪꯗꯦ ꯑꯩꯗꯤ ꯃꯗꯨꯏ ꯅꯨꯄꯥꯗꯣ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯆꯥꯎꯔꯒ ꯁꯨꯄꯔ ꯍꯤꯔꯣ ꯑꯣꯏꯔꯒ ꯑꯝꯇꯪꯗꯤ ꯐꯨꯈꯤꯅꯤ ꯃꯥꯗꯣ ꯑꯗꯨ ꯄꯨꯄꯨ ꯁꯨꯄꯔ ꯍꯤꯔꯣꯁꯦ ꯀꯃꯥꯏꯅ ꯑꯣꯟꯕ ꯌꯥꯒꯦꯕ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯁꯨꯄꯔ ꯍꯤꯔꯣ ꯍꯥꯏꯕꯗꯨꯗꯤ ꯑꯁꯦꯡꯕꯒꯤ ꯂꯩꯕ ꯅꯠꯇꯦꯅꯦ ꯐꯤꯂꯝꯗ ꯀꯩꯗ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯛ ꯃꯥꯜꯍꯟꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯒ ꯈꯜꯂꯨꯅꯨꯀꯣ ꯃꯤ ꯐꯨꯅꯕꯒ ꯋꯥꯈꯜ ꯈꯟꯕꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯑꯣꯏꯔꯝꯃꯣꯏ ꯀꯩꯁꯨ ꯃꯤ ꯐꯤꯂꯝꯗ ꯀꯩꯗ ꯃꯌꯥꯝ ꯎꯠꯂꯤꯕꯁꯤꯡꯗꯣ ꯑꯁꯦꯡꯕ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯕꯨ ꯀꯃꯥꯏꯅ ꯎꯠꯂꯛꯀꯗꯣꯏꯅꯣ ꯄꯨꯄꯨ ꯅꯪꯅ ꯍꯥꯏꯖꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯒ ꯁꯨꯄꯔ ꯍꯤꯔꯣ ꯀꯃꯥꯏꯅ ꯑꯣꯟꯒꯅꯤ ꯀꯟꯅ ꯊꯤꯔꯒ ꯑꯩꯗꯤ ꯁꯨꯄꯔ ꯄꯋꯥꯔ ꯄꯥꯏꯔꯒ ꯁꯨꯄꯔ ꯍꯤꯔꯣ ꯁꯣꯏꯗꯅ ꯑꯣꯏꯒꯗꯣꯏꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯍꯣꯏ ꯅꯪꯅ ꯄꯥꯝꯖꯕ ꯁꯨꯄꯔ ꯍꯤꯔꯣꯗꯣ ꯑꯣꯏꯕ ꯉꯝꯅꯕ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯣꯀꯣ ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯦꯛ ꯂꯦꯞꯄꯕ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯃꯠꯇ ꯐꯪꯉꯣꯏꯗꯧꯔꯤꯕꯅꯤ ꯂꯥꯎ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯆꯥꯛ ꯍꯥꯟꯅ ꯑꯝꯇ ꯆꯥꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯈꯪꯒꯅꯤ ꯑꯩ ꯁꯨꯄꯔ ꯍꯤꯔꯣ ꯑꯣꯏꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯅ ꯁꯨꯄꯔ ꯍꯤꯔꯣ ꯍꯦꯛ ꯑꯣꯏꯕꯒ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯃꯁꯤꯒꯤ ꯔꯥꯖ꯭ꯌꯁꯦ ꯃꯥ ꯍꯥꯟꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯑꯩꯁꯦ ꯁꯨꯄꯔ ꯍꯤꯔꯣꯁꯦ ꯑꯃꯨꯛꯇꯗꯤ ꯑꯣꯏꯅꯤꯡꯈ꯭ꯔꯦꯗ ꯁꯣꯔꯕꯨꯡꯉꯣ ꯑꯩꯕꯨ ꯁꯨꯄꯔ ꯍꯤꯔꯣꯁꯦ ꯑꯃꯨꯛꯇ ꯊꯨꯅ ꯑꯣꯏꯍꯟꯕꯤꯌꯨꯕ ꯃꯁꯤꯒꯤ ꯃꯪꯗꯇ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯁꯨꯄꯔ ꯍꯤꯔꯣ ꯑꯣꯏꯍꯟꯕꯤꯔꯒ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛꯇꯗꯤ ꯐꯨꯖꯒꯦꯕ
예. 예. 히야. 하이, 이붕어, 따브란 해마시고, 하이, 이붕어. 이행운 해마시고, 마멍 마하스고시, 쪼리올 바로도 빵건들 로리네 시고, 헤이, 이붕어, 하골로네 남고. As, punangsu matang chade. Mina mang no ay kan hawdure. As, ay do pura hero ni wai no iramido. Ay ne hero oiraga nupa amaduna Rajesh ne bo iramise. Ay na mada padana phudat pane. Ay ne phudet mada tar lagi bani da. As nungai ngasi mang do asengbada mang natrasu mang da bokti padana phu phangawre. Mang oirasu ay gi ningbadi padana thunghawre. 예, ngaurida namasidia. Upunadi nangdo angang oibagi ngahak pendabagi nuaitabagi ngangjari boi khanbani. Adubune mi khanaba punabagi wakhalda adum laibadi yade. Ko yengu mi khanaba saunaba haibase yamna phattaba tawhoidaba thabakni. Saunarabanina angam tanarani. Angam tanaba nuaitaba mayam phaunaradi kadore yengnaba masing yamakadoribanine. Yengnaba thambase khwaidagi phattabani. Ko miyoiba amoina poagadi nungsi chanaba minungsi thamba tamgadabani. Ko aduna saunaba khanaba yade. Mina phattaba nuaitaba mayam tawragasu makoibu chumthokpiba nungsibiba tamgadabani. Aduna ne khanaba saunabagi wakhal khanba yadeko ngasidagi gyan taro adum wakhal amona khanba yadeko. Hoi pupu, aido mi atopa phunaning badi nate buko. Masigi Rajesh Saibu nupado madu nuksandabagi pendabagi wane. Ado pupuna hairabanina ngasidagi mi phunaba saunabagi wakhal amata khalaroige. Apa wakhal ngata khanba tamage pupu.